Imes PAODAM tabiri basing bu ahan waktada binitana taram nok sabagaloyana kurumjari. Hauzik PAODAM asigi maroya pau thamjari. District tarama thoigi anoba fire fighting vehicle tarama thoi ngasi Chief Minister N Biren nalam thakre. Regional Institute of Medical Sciences RIMS ki yankhai mathoi suba foundation day pangthokre. Modi @ 20 Dreams Meet Delivery lairiki matanga seminar pangthokre. Loinana Goa ki Congress MLA Nipan BJP da yaukre. Mapungay Paulo Birasi. Chief Minister N Biren ngasi Manipur Fire Service Department ke anoba fire fighting vehicle tarama thoi flag off tobagaloyana atai equipment introduce tokre. Ngasi flag off tokiba fire fighting vehicle singadu Imphal, Thobal, More, Bisnupur, Tamenglong, Jiribam, Senapati, Kangpokpi, Ukrulamadi Chuachanpur gini. Ngasi introduce tokiba gari singadu di water bowser ani foam carbon dioxide and crash tender mapani masida nantana atopa introduce tokiba equipment adu di fire suit marifu ni. Kumalampak main gate parking da pangtokiba launching cum demonstration ceremony aduda Rajya Sabha ki MP Maharaja Laisem Basana Zauba, Minister Singh L Susindro, Dr. Sapam Ranjan Ais Dingo, MLA Singh K Robindro Amadi L Rameshwar Maitai, DGP P Dongel, ADGP Clay Khongchai, Manipur Fire Services ki Director Themthing Ngasambasu Saruk Yaki. Tharamadуда Chief Minister N Birena Malemda oiragliba global warming is aitheng Manipur su yorotuna mahau langpok kaya ngasidi mafang kaya da thorakli asigumba khudongthiba kaya dai ngathoknaba amasung section tharang lokhatpo oina fire services ki matang chunaraba gari sing asi tongan tongamba district singda khusinabani hojik lamdam asida ising marang kaina leiba mafam leiraktaba maramna Ising ya awat pasi section ningai oiba phibam da leirakle masina mapha amada mahau langpau thorakpa matamda mai kanaba ising phangdabagi kudong chadaba phibam amasu mayok nadaba natte loyana Imphal manungi leirak khulak ayamba fire service ki ngasi lamthariba gari sing changba yaroidaba kaya leire kudong thiba ama thorakpada gari sing asi changba yanaba laikai gi club maira paibi amadi miyamna thorang tobiyu kudong thiba thorakpada lengak ta taisinbagi thawang makhata na sathagumsi haiki Imphal manungda mahau langpau ma tholukan sigi tatamayam sigi changhum khaili oina lambi si pisat pitna tawrakanda yung sin khol si karam mi hunguri ta da khopsan na lekina yum ma sala ko yum dara kumnu sakne ba amma sala ko kun tumna sakuri bandi gari thokjin ngai changne leki pokhri lengna ba su leitre khongwan ising tungre dorel de ising lebra leitre lambi pakna sigi gari si changba yabra sangre kari noi koina tobuda bas these are a few questions I babik tang base comment loina kaina ba yaro lere ko koina thugairo ba paktu ba yaro voluntary one thoki rakda Matamamada British ki loilam lenga na saitheng piram balam damasigi miyambu maning tamna chakhatpa kunairol amatung do aihona bagidamak lamyan ba hijam irawat na lokhiba thodang sing ngasi phawba sing thanaduna lakli haina lamyan ba hijam irawat ningsing thoram observation committee gi convener konthaujam thoibana phongdokre ngasi waheng bablekai lairem bimanakta leiba PPCN gi office ta pangthokiba paumishinguna ba mada mahakna hai protection and preservation committee Manipur PPCN gi makhada lamyan ba hijam irawat ningsing thoram observation committee na lamyan ba sibu ningsing duna thabum ama supna palan thoram pangthokani thoram singi manungda tha se kunma thoida lamdamasa kundaminari ba purup singi mari amasung Manipur tunglamjat haiba hiramda khananena bagi thora ama singjamai community hall da pangthokani September 16 ta lamyan ba sigi mapok numit ka mari lena tongan ba pham singda thoram pangthopagaloyana September 13 da mahak laikidaba numit asisu mapung phanai kai khumnabagaloyana thoram pangthokani masida miyam puna saruk yaminasi phongdoki Regional Institute of Medical Sciences RIMS ki yankhai mathoi suba foundation day tharang asi institute asigi Jubilee Hall da pangthokre tharamadu da Health Services Government of India ki former Assistant DC Padma Shri Awardee Professor Indira Chakraborty na chief guest
RIMS की Director Professor S. Santana President amadi Institute asigi Medical Superintendent Professor N. Sanjeev, RIMS की Reception Committee की Chairperson Y. Indibor, former RIMS Director Professor C.S. Manglem amadi L. Phimate, Professor S. Rita Devi, RIMS की Dean Academic A.K. Bogen guest honor oina saruk yaki. Tharamaduda Mari Lena, the guest ki warol piraduna, Padmasri Awardee Professor Indira Chakrabarti na hai, India ki manung dalay riba Health Institute singi manung dasu, RIMS asi yamna singta ningay oiba Institute ama oiri. Matam amada supnagi crore kuntra mangagi budget layramba do hauzik, crore chatruki budget layrak pa haibasi, aduki matik chokot lay haibani, masi taray na loba yade, laybag asigi tongan ba state sing dalay riba Institute ayamba, Ministry of Health kaktana, yengsinbo oina tawi adubo Institute asidi Ministry ahum haibadi Health Home amadi Donor Ministry gi miyang makada salaibo oibanina Institute asida hena mapangal leiba chakhatpa oiribani mayamna su Institute asida latuna Institute asigi ana layang bagi khudong chabasu logbiyu haiki Ngasigi Tharamaduda Director S. Santana RIMS ki Annual Report miyamna thamkibagaloyena RIMS ki MBBS BDS PG mahiroi kayada tongan ba award kaya su lanthoki International Peace and Social Advancement IPSA linkhat ki ba sahi kunmanga subagi Silver Jubilee thorong ase Thamaiban Khuntohanbi Sanglenda pangthokre Tharamaduda Director General Dr. Devel Laishram Nasib Guest President IPSA Tarangbam Virginia President National International Awardee as Ibotombi Khumana Guest Honor oina saruk yakibagaloyena President UCM Joychandra Konthaujam President Dr. Puniloshi Vice President Tangkul Naga Foothills Organization Reverend Shan Jimik Amadi President Aimol Tribe Union RT Akhel Aimol Susaruk Yaki IPSA ki President Tarangbam Bridget na haikibada handak ikui-kuidina awang nong polamdam singi Hindi bu mahai masing tambada compulsory subject ama oinaba lokhalakpa khongthang asi laibak thibani isagi irol iekpu namsinduna silakpa thawong amani haina lobagaloyena condemn tawduna tongan ba agitation kaya IPSA na sinduna changsin kiba laikre azadi ka amrit mahasab ki manung chana yumthong kuding India ki flag Tetna balenga na pongdoki basi ikai kumna pamtoi adubo laibak thibadi lamdamasigi yamna maru oiriba numit oiriba August 10 asi lamdamasigi damak thawaina ponthapi khraba thawbasing yamphamda highlight katuna ikai kumna ba numit ni mana makhata aduna handak cabinet mi phamda cut off base year asi 1961 oina lauragani haiba ware asi yaningde mata amada lekhidraba lamdamasigi chief minister oiramba RK Dorendra gi matamda cut off base year asi 1951 da oinanaba thorang toba loiramlabani adubu lengak asna base year amu hongdorakpa si mamang thakki lengak na loramba ware adu ikai khumnade takpani phongdokhi Sahi asigi January manga dalilong police station manung chana leiba usoipopi sangom sangda IED pokai handuna air personnel ama sikiba thodo du da chana bani haiba pripak pro gi kedar ani Thobal police amasung Assam Rifles ki apun mati mamana phagat pangamle hairi ngasi Thobal district police headquarter da pharaba kedar singadu paumi singi mamang da putholoduna SP Thobal Jogesandra Haubijam MPS na hai ngarang tang tarahum de gi nungthil pung mari makhairom tarakpada pripak pro gi kedar khara Khongjom area da chachosin tore haina thajaba yaba pawma phangmedagi SP Thobal Jogesandra gi lamjing makhada Thobal police ki additional SP operation O Wangkhombana Luchingba 16 air gi Major Rahul Commando Thobal gi OC Inspector K Netaranjan yauna Khongjom Papal Lamkhaida acha oksing check tawduna laiki nungthil pung manga makhairam tabada pripak pro gi kedarani ni haiba Imphal East ki urup awang lekai dagi Mohammad Sana Jauba chahi kunmanga apokpa laikhidraba Mohammad Siraj Ahmad Phagat Pangamki Mapu Wahang Pang Tobada Sahi January Mangada Lilong Usoipokpida IED bomb pokai handuna Assam Rifles ki jawan ama sikiba thodo adu mahakaloyana Imphal East ki top khongnang makhongdagi oinam Amit Kumar Singh Elias Naubi chahi kunmathoya pokpa Khogen Koba Kedaramaga Pripak Pro gi Chairman S Palibagi lamjing lamtak matungina chathakibani haiba khangbangamki ngarang numidang pung 3 makhairam tabada oinam Amit Kumar mahaki mayum top khongnang makhongdagi mobile phone ahunga sel oina lupa lising kuntra mangaga chamanga phagat pangamki phagalaba kedarani amadi polam sing makhata na thijen khopsinaba Lilong police ta sinakre hairi asigumba anti social leba thabak singasi makhata na tobiganu haina SP na appeal torakli paumi singona baduda additional SP O Wangkhomba 16 AR gi Major Rahul Commando Thobal gi OC Inspector Nitaranjan su saruk yaki
ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡ ꯑꯃꯗꯤ ꯕꯦꯡꯛꯁꯤꯡꯗꯒꯤ ꯁꯦꯟꯊꯪ ꯂꯧꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯅꯤꯌꯝ ꯆꯨꯝꯅ ꯁꯦꯜ ꯃꯥꯡꯍꯟꯗꯅ ꯊꯕꯛ ꯇꯧꯕ ꯄꯤꯊꯔꯛꯄ ꯁꯦꯟꯊꯪꯁꯤꯡ ꯃꯇꯝ ꯆꯥꯅ ꯁꯤꯡꯗꯣꯛꯂꯕꯗꯤ ꯆꯥꯎꯅ ꯊꯥꯖꯅꯕꯤ ꯑꯃ ꯂꯩꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯁꯦꯟꯊꯪ ꯊꯥꯗꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯐꯒꯠꯍꯟꯗꯨꯅ ꯆꯥꯎꯈꯠ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯍꯦꯟꯂꯨꯝ ꯑꯦꯟड ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯆꯤꯌꯔꯃꯦꯟ KS ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯑꯦꯃꯦꯂꯣꯔꯦꯁꯟ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜꯅ ꯅꯣꯔꯠ ꯏꯁꯇꯔꯟ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯥꯏꯅꯥꯟꯁ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀ ꯈꯨꯠꯁꯝꯅꯔꯒ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯨꯂꯤꯍꯜ ꯖꯤꯂꯥ ꯄꯔꯤꯁꯠꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯣꯞ ꯆꯤꯡꯊꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄꯟꯆꯥꯌꯠ ꯘꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ MISDCꯒꯤ ꯆꯤꯌꯔꯃꯦꯟ MLA ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ NEDFIꯒꯤ CMD PBSLN Murthy, Babina Group of Companies Imphal की CMD Dr. Thangzam Davli, तुलिहल जिला परिषद की मेंबर अदुगा बीजेपी मणिपुर प्रदेश की जनरल सेक्रेटरी श्रीमती कोंगबम इनाउसा देवी अमदी टॉप सिंगथा ग्राम पंचायत की प्रधान युमनाम तोंबसु सरुक याखी। इंडिया की प्रोमिनेंट राइटर कुमाथोइना लेबाग असिगी प्राइम मिनिस्टर नरेंद्र मोदी की सही कुन हेनबगी पब्लिक सर्विस अचीवमेंट सिंगबो सैथादुना इकिबा लाइरिक मोदी @20 ड्रीम्स मीट डिलीवरी की मतंगदा नोमगी ओइबा सेमिनार अमंगसी वाइखोमनी गर्ल्स कॉलेज थौबाल सिदुना कॉलेज असिगी सेमिनार हॉल दा पांगथोखरे। कॉलेज असिगी प्रिंसिपल प्रोफेसर एस मनोरंजन शर्मा, टीचर एसोसिएशन के प्रेसिडेंट असिस्टेंट प्रोफेसर एल मेमतोंबी मोदी @20 अभियान की को कन्वेनर RK नोंद्रन खोंबा मैतैना डाइस मेंबर सिंग ओइदुना हौदोकिबा सेमिनार अदुदा सेक्शन 5 थोना खाइदोतुना इरिबा लाइरी अदुगी मनुंगदा यावरिबा कंटेंट टॉपिक सिंग Thinking big and executing in scale, agriculture good but can be better, Modi the man India trusts in a crisis towards a prosperous India, then came the winds of change amadi demonstrating democracy Haibiram Singh da lecture kayana magi paper sing pathoki. Sahi nipu है न केस तौनदुना लालबा सिंगमैरोंग ममांग अवांग लेकाई UJB स्कूल की ग्राउंड की अकोइबदा हाई कोर्ट के ऑर्डर मतुंगिना ngasi eviction तौबा लाकपदा मफम अदुगी मियाम हरोक्तुना eviction तौबा यारोय हाइना थिंगबदगी चाउना मुक्नाख्रे। हाइरिबा UJB ग्राउंड असिदा सिंगमैरोंग यूथ वेलफेयर एसोसिएशन अमदी इमा पांथोइबी मैरा पाइबी की ऑफिस लेरिबनी मफम असि कनागुंबा लनाई मियोय अमना केस तौरकपदगी येनदुना लाखिबनी मफम अदुगी मियामना फोंदोरपगी मतुंगिना हाइरिबा ग्राउंड असि लेकाई मरी मंगागी सानबुंग ओइरिबा मफमनी मफम असिदा लोना पता तासिनबा यारोय हाइना फोंदोकपगा लोयना मफम असिदा कनामता संगबा यारोय हाइना फमजिनदुना लेखि सिरबसु सिना लेकाई असि कनगनी अमदी कनामतना सोकपा यारोय हाइना फोंदोखि। तोरबुंग एरिया दा काव R1 फौ थाबा लोफम खरा काव की डिप्यूटी डायरेक्टर डॉक्टर रविंद्रन लुसिंगबा टीम अमना ngasi yengsinbag loyna phau makhal asigi matangda survey tawkre। R1 phau asi काव की साइंटिस्ट जेनेटिक इंजीनियर ना स्टेट असि ओइनिंगबा क्लाइमेटिक कंडीशन अमदा थाबा याबा तिल कांगना चिक्तनबा रेजिस्टेंस यावबा अकंगबा नत्रगा इसिंगना थुमदुना लैबा मफमदा थाबा याबा फौनी। ngasi gi demonstration aduda काव की स्टाफ अमना फौ पाम्बी अमदा लोकोन अदुगे तै लोफम सिंगी फौ सिंगदा तिलना चिकप थेंगनरबसु फौ मखल असदि थेंगनखिदे। डेमोन्स्ट्रेशन अदुगी तुंगदा लौ सिंगुबदा अफबा मरुगी मरुयबा सिंगी मतंगदा ट्रेनिंग कम इंटरेक्शन प्रोग्राम अमा काव इम्फालना सिंदुना सर्वेश्वर फूड लिमिटेड मार भेंग चुआचामपुरदा पांगथोखि। थरमदुदा साइकोट एसीगी मनुंग चंबदा लैबा लौमी सिंगना सरुक याखि। जिरीबाम डिस्ट्रिक्ट की मनुंग चना लेरिबा बोरोबेक्रा सब डिवीजन यामा तंगाइरबा बोरोबेक्रा हायर सेकेंडरी स्कूल की अपग्रेड तौबदा हापखिबा ओजा सिंह अवाटपा केमिस्ट्री की ओजा अमदी रेगुलर प्रिंसिपल नत्रगा वाइस प्रिंसिपल अथुबदा थाबिरउ करिगुंबा थाबिरक्त्रबदि मथंग थागी तांग अमदगी मतम चुप्पगी ओइना स्कूल थोंग थिंगलगनी हाइना ngasi स्कूल अस्तगी यामलबा महिरोय सिंगना रैली अमा सतुना मणिपुर की मिनिस्टर एजुकेशन मिनिस्टर लोकल MLA डायरेक्टर अमदी जिरीबाम की DC याउना बोरोबेक्रा सब डिवीजन की SDCM देवानंद सिंह MCS की खुथांगदा मेमोरेंडम पिसिन बलोरब मतुंगदा बोरोबेक्रा हायर सेकेंडरी स्कूल स्टूडेंट्स यूनियन BISSSU की जनरल सेक्रेटरी P संजू सिंहाना हाइकिबदा अखोगी स्कूल असि क्लास 6 तगी क्लास 12 फाउबा लैबा स्कूल असिदा पुना महिरोय साट्रेट रोम तमलिबा स्कूल असिदा ओजा मतिक चाना अमदी सुना लैते मसिना मरम ओइरगा अवाटपा ओजा सिंह पिबियु हाइना ngasi रैली अमा सतुना बोरोबेक्रा की SDC खुथांगदा मेमोरेंडम अमा पिसिनजबा लाक्जबनी। स्कूल असिगे रेगुलर प्रिंसिपल अमदी वाइस प्रिंसिपल लैते मसि हापियु केमिस्ट्री ओजा लैत्रबसि अथुबदा थाबिरउ अमदी स्कूल असिगे दमा हापखिबा ओजा सिंह
loina atopa mafamda transfer tokthokkiba ojasing athuba matamda amu hana thabirau haiki Amukogi unit ama oriba United Clubs Organization of Bisnupur District na district asida leiriba club sing Maira Paibi amasung CSO singa puna khusam naduna satharakpa lamyan ba hizam irabot ningsing thagi saro amo oina ngasi ukan koga khusam naduna organization sina konba mafamsingda lamtu chet sengbagloyena mahusagi khalkaidan thamnaba uchara kaya thaki makha tarakpa oina kayo kumbina konba area da Hui singda matamatamgi laina kayadagi ngathoknaba anti rabies yauna makhal makhagi hidak kapthokpagi ngasigi tharamsing aduda MPAL amawa amasung anti drug campaign Bisnupurgi ima sing amasung thomi sing su sarugyaki haina ukobiki general secretary L Premjit na phongdorakli Directorate of Foot and Mouth Disease Bhubaneswar ki miyang makhada Sub-Division Veterinary Hospital Morena sinduna ngasi National Foot and Mouth Diseases haiba hiramasi matangda sayol ama suna sathagadaba awareness program Sub-Division Veterinary Hospital Moreda pangthokre tharamaduda Dr. N Indira Devi Deputy Director Sub-Division Veterinary Hospital More amadi Dr. L Kipgen Bio Morena saruk yaki awareness asiga marilena Dr. L Kipgen sa san yogliba farmer singda phongdokkibada sa san singi masin maraida patpa makhong singda narakpana singba yamna toina naganba FMD hariba laina asagi mato karamna ngakthokani haibagi matangda marik chumba wafam thamki tharongi makha tatharakpada Dr. N Indra Devi na phongdokkibada hariba FMD gi laina asi 2015 phawbagi manungda control tongnaba pandam thamli aduga 2013 dadi laina asi India da leitre haina laukthoknabagi changsilakpa khongthang amani hariba laina asi okchan khakta natana atopa sa singdasu yamna toina naganba amadi sandokanba laina makhalamani hari laina singasagi ngathoknaba hidak kapagi thabak sathari hidak makhalasi tha mari amadi tha tarukki manungda leiba sa sansingda kapthokadabani hairiba hidak makhalasi hojik veterinary hospital moreda leire maramaduna sa san loibiriba pharmacy na hidak asi kapthokpada mateng pangbinaba wafam phongdorakli Khoirom MIE Hongdokkinaba JC against the establishing of the Khoirom MIE in residential area na sangsilakkiba khongjangi mayokta tha asigi tara Lai Committee Club amadi Maira Paibina Hongdokkiba yaroi haina tholakkiba wafam laibak thibani JC na yaba ngamloi MIE asi thingjingkhiba natraga mi tadaba mapha amada tahonkiba wafam JC na ngasisu lengdaba phirep asi lepli haina phongdorakli hiramasi matangna ngasi Manipur Press Club ta pangthokpa paumi singunaba mada JC gi executive member Yungkhaibam Sangitana makhatana hai factory asibu hongdokkiba yaroi haina tholakkiba miyoi sing factory leiba jaga dagi yamna lapna leiba miyoi singni anakpada leiba ekhoina maisa phangi aduna makhoigi ngangliba sakliba taba yadaba ngaktani amadi migi yanakha sumang matonda factory hangba karamba leibakta chatnabage haiba wahang kaya hanglakpagaloyena paisa khara khaki miyoiba amagi punsibu mamal leitana khanbiganu factory asibu hongdo hankinaba mari leinaba singda aiba zerol kya thakiba leire haina phongdorakli MIS thingjingbiu natragana atopa mi tadaba lamhang jaga amada tobikhoba akai ka soda pije apan pijaro ayat pijaro ba adudi natraga migi yenakha sumang maton jaga da industry thamba sibu ya braba sibu sana boy ba wafam la ba duna khoi wafam ma se singa ya nate ya ba junga moy ga khoi ya sana ki ba su leite hal ba MI asi thingjin biu phungtok phi ko har ba je khoi mari leina bo officer singda khoi na se thaja ki ba mayam ko phi ri chi mayam ma khoi leijare Manipur yellow pura moiriba mitai maitai bu ST lista salanduna yellow pura moibagi constitution gi ngaklo piu haina sangsiliba khongjani saramo oina sangsiliba wakami phang asisu konung mamangi pureiromba kaithal da chathakre miphamadu pureiromba ima kaithal sebalo kaithal phambiama sung STDCM ga khusam naraga chathaki bagloena pureiromba ima kaithal secretary baby nambam na haikibada STDCM na sangsilakpa khongjang singda pureiromba ima kaithal lupna su thawai haksang yauna saruk yagani amadi yellow mi mitai maitai kangadabani haina phongdoki mipamaduna yellow mi mitai ST lista changadabani haiba kholau sing lauki loyena
No ST status, no rail line. We demand inclusion of Maitai in the ST list. Haibana Singba Play Kakching Su Paiki. Baby na makata duna Manipuri na miyangi ihul ikai kumna bibagloyana akan ba iho ngaibida na paikapam tokpa paikat piduna Maitai bo ST lista chalhanna ba hona bigadabani haina phongdorakli. Goa da Congress ke MLA Taramathoi manungda Nipan BJP da yaukre. Defection adu lusing ba Digambar Kamal na haikibada MLA singaduna BJP da yaudringa da temple da church da made mosque da satuna isor da ya ba loki. Goa ge hanagi chief minister duna makhata na haikibada mahak isor bu yamna thajai mahak na temple da satuna mahak kari tawgada ge hangjaki. Isor na mangonda mahak na aphabani khanbadu taw hairaki. Lisingai tara tereki mikhal da sit nipu ge manungda Congress na sit tara teret phangkibani. BJP na sit Taram de Mai Paki Dubo, Party Machakra Gimatena BJP na Gamen Semki, Sahi and Gimatunda Congress MLA Taramanga BJP de Yaukibani, Nasigi MLA Nipana BJP de Yaukibasi Saru Ahungi Anina Yaukibanina, disqualified Tobangam de Hibawapam so Pongdoki. Amaramda Masagi Pidam Laitaba, Power Katakan Bamio Shinda, Party ticket Piru Bagi Asumarando, Haujita Kanglai Hibawafam, Congress leader Dinas Gundurao na Haiki. Bulan Company Amada Enforcement Directorate na Red Satabada Lupa Crore ni Puteraki Mamal Ogadaba Sana Amasung Lupa Kezi Chamri Kuntrao Matoy Pagat Kray Idina Pondoki Bada Parek Aluminex Limited Koba Company Amagi Mathakta Kesama Tangaladuna Raksha Bullion and Classic Marbles ki premises da Red Adutataki Bani Red Manung Aduda Secret Private Locker Karagi Sozai Kiasu Panki Niam Sumdana Locker Operation Toki Habesu Kamungam Kihairi KYC na Traga CCTV camera Amatosom Pamsing Aduda Tamlamde Pankiba Locker Satra Humpumato Edi Manung Dao Humdi Raksha Bullion Geni Hairi Locker Sing Adudagi Sana Kezi Maudramato Dasming Mangamadi Lupa Silver Kezi Jamian Kaintoy Panki Raksha Bullion ge premises Tagina Silver Kezi Sam Marpuni Pan Panki Parek Aluminous Limited ki mathakta money laundering it case adu lising netrani pangi March tagi horakibani hairi Sanabagi Pauda Mangal Foundation Hero na sinuna Hero Part 2 Litan Makongda Leba City Club Playground Tim Kunipan Saruk Yadun Sathariba Ahan Ba May Pakpi Memorial Trophy Lisingani Kunitoy 9 SI State Level Men's Open Football Tournament ki ngasi sanakiba matching da Ahan Ba match da MMFC Hairok po Hairok FC na Panjal Sino Amada Ani Shuba match na Nesa Nongpok Sengmay Amadi Real Langatel Ani Panjal Ani ni sanaduna draw takre Ahun Suba match na Thawbal FC na Samram FC bu Panjal Ani Amada Mighty Wa Pre Tournament sige hayengi matching da ahama match da WYFC Wangjing amadi SYDA Ketrigao ani suba match da Ukhongchang FC amadi Kabi Tingchoi FC loyana ahum suba match da ke MYFC Kyangbai amadi Apunba FC lamba taunaragani hairi Hauze roibada maroya paamuka na pijari District Taramathoi gi anoba fire fighting vehicle Taramathoi ngasi Chief Minister N Biren na lamthakre Regional Institute of Medical Sciences RIMS ki Yankai Mathoi Suba Foundation Day Pangthokre Modi @ 20 Dreams Meet Delivery Lariki Matanga Seminar Pangthokre Loinana Goa ki Congress MLA Nipan BJP da yaukre Ngasi gi day Paudam Pijaba Matang Solution Jare Miyang Tabiri Basingbu Kurumjari